ngasi thokiba thawdo watho amasum phongkibase phongsingdigi maru oibi ipausing khongasaraga Manipur top channel gi maikeri myamna thamjagi ahanbada ngasi leibak sigoiba COVID-19 update myamna thamjagi haukiba pung kuninga mari asida laiba asida punamiyoi lising kuntraga saungaga humdra nauna COVID-19 positive oiba thengnarakre hairiba pungpham haibiri haukiba pung kuninga mari asida apun boina miyoi samriga kuntraga mathoi COVID-19 positive oiba laikhidre haina report tawri aduga apun boina miyoi ngasi lising kuntraga nipanga sahumga supnigi ohum COVID-19 dagi naba pharaktuna recover tawkre haina su report tarakli aduga hairibadi myam ngasi COVID-19 positive oibigi sangsi yamna hendraga su kharmakhaidi hengatpagi sakam mamuri aduga hauzik leibak sigoiba apun ba COVID-19 gi fibam hairagadi hauzik apun boina leibak sida COVID-19 positive oikraba apun mamioi masingsi crore ahumga lakh kuntraga humdoiga lising nifuga tereka sahumga kunga manga sure habine aduga hauzik naduna leiribe active case masingsina lakh ahumga lising nifuga nithoiga samapanga kungo humdoini haina report tawri aduga apun ba COVID-19 gi naba phagraba recover tawkraba mioi masingsina crore ahumga lakh kunga manga ga lising humfuga supnagi samriga humdraga marini amasum apun boina COVID-19 positive oiduna laikhidraba mi masingna lakh mariga lising ni phugo humdoiga samapan ga kungani pani hainasu COVID-19 gi health ministry gi thadrokpa ngase yuki pung ni pan phugi report ta yumpham oirakanda myamna thamjari makasa tharak poina to pamaruiba pau khrana su tha taruk sangdokhre suspension of operation su 2022 gi February gi kungani pan fabu sangdokhre masigi matangda Manipur lenga amasum suda yauriba larhulup singi lusing basinga khoyak pinakre Koki larhulup United People's Friend amasum Koki National Organization singa lenga kasathaduna lakliba suasi sayesi gi August kuntraga mathoidigi mathang sahigi February kungani pan fabu sangdokpa haina khoyak pinakhibani khoyak pinaba aduda United People's Friend ki lusingba Aron Kipgen Koki National Organization singa Selen Hawkifna Sarugyaki haina Siroladuna Makatana Fundorakli Makasa Tarakponi State Wang but a tokpa topa marueva paukrana Makut handcup salaba Kremlin critic Zel Manundigi Masagi board Komli Russia gi parliamentary election matam nakshilakpa matamasida Trucks Northern City da Canvassar kayana lambi asat awo kayada makhoigi candidate na letter iduna maku sagot pinaba board khombagi thabak kana sathari conversary singna asat awo singda letter amamam candidate thaduna sagot pa utpinaba haidibigi maram candidate masamia marakta thulaktuna board khombagi khudongchawa phangdabagini maramdi Kremlin bu hunduna nganglubagi Andriy Pibobarov jail fazinduna thamkhibani masa thulokna board khomangamdabani Pibobarov pu sagotpasingna mikhal maya nakshilaklavani na opposition gi kangbu Kremlin yaningdaba utpasingdi fazinduna thamba yaw amasum athingba thamba yaw duma gi mikhal mai pakhandana ba Moscow da laingaklibasinga hotnari haina miyamda board khombada phongdokhi Russia gi yumthong khudingna masak khangnadaba yawdraba Alexei Navalny jail da fazinduna thamba mahaka mapang oibasingna mirei bakta sangjafam lauduna leiba maramna pangthokkodriba mikhal Kremlin na adum apamba mongda satkhiba haibasimadi soidrabani detention center number 1 da leiriba Andriy Pibobarovsna mahakna pangthokkodriba mikhal asida mai pakpa yabigi oithokpa yamna nemna lei haina makhutna ayiba oina piba paukhum amada phongli adubu maku sagotpa miyoi kharagi Kutang namhakna campaign chatharibasi Russia gi miyamda asumba wangang luba miyoi sing jail da fazinduna thambagi matam adu Russia da yorakle haibadu khanganana ba mikhal thengnabani haidhenasu pawsina makhatana su phongdorakli atopa pawamana yu yonbadagi karakpa senpham ga yu thakpadagi layengmada satkhigada senpham ga nainaba sumgani Kadana lamdam sidagi mayai kaba chinjak maru phangna muthanaba sangshilakpa khongjang singi saruk am oina ngasi Bisnupur district ki Thinungai makha mamang laikai de miyam gi oiba khana nainaba mipham ama pangthokre Thinungai mamang laikai maira paibe amasum kada ani khusamnaduna sinhiba khana nainaba duda kada Bisnupur district ki president hais Basanti amadi kada gi president hais Priyo Kumar anina
Presidium member oiki kadagi secretary organization mayengba bodina resource person oiki resource person bodina haikibda lamdamasigi hawalakliba naharol singna yuamadi mayai ka pachinjak makhal kya sejinaduna yumgi nupi angang otpanaiba kaya satharakpa lamdamasigi ningoloibi kaya nauna mapuroiba kaina kibadagi lukra oibigi masing hengalakpa loinana पामदब थौदो वाथोक क्या थोलकपदगी कुमजा इंग लिसिंग अमगा समापन हुमद्रागी सही परिंगदगी हौदुना लमदमसिगी लेखाय लेखाय खुदिंग द निसाबनगी इहौ सवतुना क्लब सिंगनसु यु अमदी अतै मयाय काब चिंजाक सिंगी मयोक्ता अकनबी इहौ संगशलखि अदुबु लाइबक थिबदी हानदगी हौना मणिपुर लिकर प्रोहिबिशन एक्ट लैना पुक्सेल सेंगना यु थिंगदबा मफम खुदिंग यू मरांग कायना फंगले हाउजिंगना अमुक यू थिंगबा ngamdre legalization तौदुना यू सुंगलसी हाइबा वाफम पुथोरकपसे अखोय खुदिंगमकी ओइना लाइबक थिबने यू योलंदुना मदुदगी करकपा सेलफमगा खुनायसिगी मियोयसिंग यू थक्तुना हक्सेल अमदि सिनमिलोंदा सोलकपदगी लायेंबर सखिगदबा सेनफम अदुगा कानाना हेनबगी हाइबदु कुपथना नैनबा सुंगनी हाइबा वाफम फोंदोखि ngasigi khana nainaba mifam adu laingak na piba COVID-19 gi chana kanglon ngak na pangthoki sohaide ningsingba yabadi COVID license maram oiraga lockdown amadi athingba kya laibadegi kadagi nisagi mayokta sathapa drive amadi awareness program sing matam sangna leptuna laklaba matung handak athingba khara kom thorakpadi amuk hana awareness program asi makhatana samtharakhibani hainisu pausna makhatana phungdurakle tentangna to papaung tanga thamjage sai kunthra misel oriraba bandiama Australia da police ta Changjakhre sai kunthra jail ki nanthok tuna seluraba bandiama masagi sai humfuga mari subada Sydney police station surrender torakre miesina makpo phajinduna thamliba jail adugi yot ki thongnau tensari mayamati tara kaknaba khulai amaga sejinaduna yot kakthalaga jail ki nanthoklaga senkhibani Sydney police na haibada darko desik hairiba bandi asi sahi kunthra misel oriroba matung police ta amuk changjarakhiba si atai maram gi nate COVID-19 license maram oiraga Sydney da matam sangna lockdown sathaba sida sel thokpa yaba thabak Supham Leitabadagi police ta changjarakhibani hairi darko desigasi yum sakesa numiki ayu anganbada Sydney gi DI list station surrender torokhibane khudakta police na court puthokpada BLP gi wafam yakhide maramdi ain gi makhada serak pidunu jail thamlingai kumja inglising amaga samapan maudraga ni thoida jail gi sien khibane ma ki matakta jail gi sien gi maral siribasi gi serak phangba tarabadi yamdrabra sahi tare jail leirabiyai amasum sayesigi jun thadagi Sydney da sathaba haukiba lockdown osina maram oiraga desher ki makhutta lairama sel loina luisinki aduga makhatana thabak Supham Leitabana sel thoktabadagi samudra mapan numidang tumlaga nongalaga na thabak thibada phangdaba masing henmalakpadagi mamaida jail amuk changlagi haina warep lobani so haidi pausi makasa tajarakpoina Manipur goiba to papawma hairagadi yamna thajaningai oiba mafamdagi phangba pawmana khulai matik chana paiba innocent IM gi lanmi oiramgani haina singnaba khulai paiba singna CL gi oiba demand da phajinduna thamba tata truck driver ahum commando gi kangbuna Senapati district ki manungchanba lairok singdagi kanba ngamkhre haina su pawmana report tawri classes 11 amasum 12 science students sing yamna kanagadaba pawma Vector Twitter's impalna COVID license manung sida yamna top service haibadi online only tuition for class 11 and 12 science ki offer tawjari mayamna apama subject khanbirakana yawbi khudong sabusu tutorial asina pizadi ahobi oina physics amasum chemistry subject na haujagani amasum mathematics amasum biology classes singsu athubada hapsarakani yamna qualify oiraba teachers haibadi sahi maridagi tara fawi experience lairaba oja singna takpigani class amada maximum satra kunga manga khak oigani athubada makhada pizariba details contact number asida pau fawi amasum video asigi description asum yam hapsaramge